Witness for the meeting Tabi River Singbo Hanomaktada Kurumjari. Asi Maru Pau Sing Pizari. Cookie Kulai 5 Singna, Nomai Kapsilapadagi oil tanker, LPG gas bullet tanker, Amadi Port Sai Pubagari Sing among Atato Cray. World Red Cross Day 2024 ga Mari Lainana recitation Namadi quiz competition Pangto Cray. Palliative Care Society Imphal ga Tararak Suba Mapokumun Tauram Pangto Cray. Loinana Srinagar Gi Jalan Turel da Hi Laksin Bagi Taudokta Mioi Ahum Sire. Mapung Pau Pizari. Jiribam dagi Imphal Tam Natolapagi Lambida Cookie Kulai Paiba Singni Singnava Singna Singtak Tagi Nomai Kaptarakpada IOCL Gi truck driver Ama Nomaina Panmadagi Tamtina Sokle among Atato Cray. Hai Batodok Asi Ngasi Ayupung Tara Makairom Tarakpada Tamenglo Ziki Tausem Subdivision Manung the Leba Kaimai Amadi Tolen Cookie Kulani Lonabada Tokibani Hairi. Tongdogaduda oil tanker ani LPG gas bullet tanker ama amadi pot sai puba gari amada nongmai maruna panduna amang ata thokibaga loinana oil tanker driver amagi yek thangba kuningda panbadagi tamthina sokhi soklaba driver ani adudi LPG bullet driver KS Ramesh Laifam Kanto Saban amadi oil tanker driver Tularam Magar Laifam Irang part 2 dagini aduga nongmai maruna panbadagi soklaba gari sing adudi MN060 1144 LPG bullet gari contractor at Tamphayai MN060 0978 petrol gari Y Bupen Chandra Gos MN03D 3214 diesel tank gari Prasad Kharel 4AS01 NC 7615 amadi MN05C 1383 diesel gari CS Lolen Droni Hairi. Thodok Thopagi Pau Hek Fangbada Manipur Police Amadi Security Ahen Force Tangsinki Aswokpa Adu Manak Napa Medical Care Amada Farce at Piraba Matung Makatana Laying Nabagidama Imphal Tamna Putorakivani. Thodok Aduda oil tanker Ama Nomai Maru Pan Badagi Thau Sing Yubaga Loinana LPG gas bullet Amasu Nomai Maruna Pan Badagi gas sing leak oiki Adumoinama Maiho Langpok Toktuna Kahen and Libactivity Oiki Day. Thodok asigi matungda hairiba thodok thofam manak nakpa kul singna security na operation chathaki hairi. Tambaki oil pump singda khanghodana miyam tholaktuna thau hanaba kiu lepna kre lambi sathok sasinda sauna akaiba thokre. Kari karamba khudong sadaba mayok narakani haibagi chap chaba khangba ngamdrabagasu ngasi sakhangdaba singna jiri dagi Imphal tamna tholakpa oil tanker singda nomai kapsilakhiba aduna thau phanglaroi habadi mipaiba phaunabadagi oiba yai aikhoigi paumina khanghodana miyamna oil pump da kiu lepnarakpagi matangda pau lorubada miyoi amana phongdorakpada emergency amadi normal oina thau hanbada lakpa singda yamna sauna akaiba pire asigumba miyamgi mipaiba ama tholakpagi mami ama lakpaga laingakna khudakta miyamda awareness pibagi tangai fadaba lei phongdorakhi cái số cái đồng bóng thì hồi chúng ta thì làm cái là dùng khắp một lấy cái là làm một cái mấy em kêu lên mình rất thâu bằng rồi hay là một cái bây giờ làm lệp xâm làm giàu सरकार के mấy em cái सरकार के mấy em các mấy nó tổ chức cái gì mà nó mình lo thì một cái là gì đó cả một tầm gian một tầm tổ chức hành gì tổ hành Bisnupur district ki Exang village amadi Irengban Maningi Lonabada state amadi Central Force ki apunba security na thi humbagi operation chathakrai operation aduda makhal makha kaya gi kuchukulai sing atai polam kaya fagat pangam krai ngasi operation adu 59GR gi team Nambol police station SSB gi section nama amadi Bisnupur district police commando singna chathakibani ayupung taret lom tabadagi chathakiba operation aduda fagat khraba kuchukulai sing dudi 124/3 haina thaba ahangba magazine ga loinaba carbine ama ahangba magazine ahunga loinana pistol ani LC number 2540 haina thaba revolver pistol ama flare pistol ama kg amaga gram mari romlumba IED ama 21mm IC motor cell ahum 51 IC motor cell ama 2 smoke cell ani
2 mortar ILLU ammunition ama, detonator yaudaba SE hand grenade mari, plastic explosive kirke pack IED bomb ama 7.62 mm gi kapa yariba maru yankai manga, USA carbine gi kapa yariba maru yankai nithoi, ballistic cartridge manga, remote control IED ama, IED fuse tarataru, IED gi 3.5 mm plug ka loinaba heavy morse ki CW ki ama, walkie talkie ani, icon walkie talkie ama, AK-47 gi ahangba magazine ani, USA carbine charger nipan, IC detonator kunmari, 7.62 ammunition charger taranithoi, 303 charger manga, ring 2 ga loinaba tube launcher ani, 36 ICE hand grenade lever ama, helmet ani, plate yaudaba bulletproof jacket ahum, cleaning rod taret amadi 2 empty smoke cell ahum ni. Polam sing asi lot tu na thamle haibagi akangnaba paw fangbadagi combined team asina operation sathabada gani bag ahum da yauram bani. Faraba sing makata ba aingit oiba thabak laukhatnaba Nambol police tasina kre hairi. Sumunu police station gi manung sanba utang pokpi village area da 37 AR amadi CDO unit kaksing gi apunba team na operation sathabada khusukulai sing fagat ki 37 AR kaksing COV na pirakpa akaknaba paw amadagi ngasi gi operation adu 37 AR gi major prasan na luchingba team amadi kaksing district police ki ASP gi asupa pawtak ta Makada OC CDO Kaksing Unit Subedar Swarayam Birlana Command Tova Apunba Team na Sathakibani operation aduda fagalaba polam singdi ahangba magazine ga loinaba country made pistol ama detonator amadi fuse yaudaba 36 ICE Indian made hand grenade manga SLR ki ahangba magazine ama boyfang handset ama 2 smoke cell cover yauba ama amadi bulletproof vest ahumni hairi. Kaksing da leiba legal aid clinic na Kaksing district da leiba ukil singi oiba Kaksing district bar association amadi ad hoc committee hokiba tha March ki tang kunmapan da sem khraba matung April tar mari da general body mifum pangthok tuna executive committee members sing khan khrei. Executive committee members sing oina khallaba singi manungda nongaithem maduna president songtham manishwar amadi KS Radeshna na vice president B Prem Sarmana general secretary N Krishna Kumar amadi N Kunjarani na joint secretary KSH Sanswetana treasurer oina thau punaba khanbaga loinana atai media coordinator assistant media coordinator sukhanki bar association asi ukil singi yai fanaba ngaklo oinaba samasida ukil singi angamba thodang loduna mateng pangnaba pandam the sembni nakal amarom the association gi members in na Kaksing district ki nauna sagaliba court haktheng nana satuna yengsin ki amadi court asi athubada loisin binabasu mari leinaba authority da taksin nabasu warep nakhi. Union Public Service Commission Loba Civil Service Main Examination 2023 da Aimon Khulen Village Technopol District da Song to Christopher Apokpa Song to Khubzahal Amadi Apokpi Song to Thenina Mai Paklagtuna Ahanba Civil Service Exams si Mai Pakpangamba Aimol Oirakpadagi Aimol Students Union Manipur Head Office na Thagatpa Phongdorakli. Christopher na UPSC na Loba Civil Service Main Examination 2023 da Mai Paklagpasi yamna Sokthokchai Mahakpu Ishwar na Stanbiba Oisanu amasung matungdasu hena Mai Pakpangamba Oisanu haina Aimol Students Union gi President na Thadorakpasi role amana Phongdorakli. Kukizo Furupna Kundaba Kangpopi District Manung Sanba Tuikon Khultamna Sangsiluba Asian Hospital Kwakaithel gi Dr. Rama Yauna staff ani punna maitai macha ahum Kangsupta leiba Kunithoi Suba Assam Rifles na tek the kaidana kankre Paw asina hai ayupung tararom taba adwaida Imphal gi Kangsup lambida haigalakpa Toyota gi angangba machugi car ama Kangpopi District Lansin Kre haiba paw phangbadagi Kangsup ki AR company operating base COB na
khonggul likhi marak nakpada leiba AR gi post khudingmakta pau piraba matu makhoi gi khonggul libada tuikon khulda thengnarakibani hairi khudakta makhoi ahumbu khudong thiba thokringaida kangsupta leiba 22 AR post tamna purakibani AR na kanba ngamkhraba mioi ahum madudi Asian Hospital gi Dr. Rohem staff momocha abadi Arun kauba mioi singni hairi loinana makhoina purakhiba Toyota car registration number MN01AX2003 su tekta kaidana AR posta purakre hairi AR na kanba ngamkhraba mioi ahum asi Lamsang police station na sinarak lagani hairi Indian Red Cross Society IRCS Manipur State Branch na tha sigi nipanagi hoduna thabum machupna sathagadaba World Red Cross Day 2024 gi saruk ama oina recitation competition amadi written quiz competition ama ngasi MG Avenue da leiba IRCS Manipur State Branch ki office ta pangthok khrei hairiba thabum palal asigi saruk ama oina Jenims Blood Bank ta Nightingale Nursing Institute ka khusamnaduna blood donation camp amasu pangthokki hairiba blood donation camp aduda punna donor 19 na idan tauki loinana Youth Red Cross Society YRC amadi Junior Red Cross Society JRC gi pangthokkiba quiz competition gi falsu lauthoki YRC gi kanglupta mayengbam zone maitai takhelambam taibang satpasing amadi pangabam Wilson na ahanba ani suba amadi ahum suba takre loinana JRC gi kanglupta moirang themsan sing naurem role sing amadi khetrimeyu mangal sing ahanba ani suba amadi ahum suba takhi Sathari ba palal thauram asi mathang tha megi nipanda World Red Cross Day numita loisingani hairi Kumbi Kendragi manungsan laiba nungu chandol popi amadi singya pat ki lanjenari ba khunja singda social activist sanjoy ahan themna hidak luplaba kangkhal sing khunja singda khusin na khre hoki bachahi lishingani kulhumdoi gi me kunnipan gi ayu angan bada kamsam tampak amadi gwalta bi hairiba kuki khunani sidagi nungu chandol popi amadi singya pat hairiba khun asida atat akham leitana nongmai kapsilakpadagi khunja sing thawai hingnaba lanjena duna Manipur Turel wangmada sugunu kendragi manungsana leiba nungu primary school amadi nungu community hall da hangba relief camp sing da sangjapam loduna leirakpa khunja sing nongju pantha lakpasida kang sikpa matam yorokpasida inmates singna kangkhal PBU hairakpadagi social activist sanjoy ahan themna imung 58 da chemical treatment tawraba kangkhal 58 khusinnakhi kangkhal yenbagi thauramadu displaced person oibi ima amana icha issue apikpa tumin chamin naba fangre hujik nongju pantha lakle haukiba chahi su low pan bangam khide kumsi su mu low pan bangam moidra haina mi paiba poki lengang na athuba matam da isa isa gi yumda hanjinduna mahausa gum leiba yahan biyu lowu singu ba fanghan biyu haiki amasung relief camp singda aduda leiriba angang singda chana thaknaba athau ahum ahau athum yanthokpaga loinana pukning thogat pikhi Lakadauriba Taranipan Suba Lok Sabha Mikhal Mari Lainana INC gi mirep A Bimolna mai paknabagi matangda miyamgi oiba khana nainaba mifamama kumbi dangasi pangthokre Thauramduda CLP leader O Ibobi Deputy CLP leader MLA K Ranjit Khundrakpam AC gi MLA TS Lokeshor MPCC gi ex president su oiriba Nambol AC gi ex MLA N Loken Nauria Pakhang Lakpa AC gi ex MLA RK Anand INC mirep A Bimol Kumbi AC gi Hanagi INC gi mirep KS Romesh na athoiba mithunglen sing oina saruk yakhi Saruk yakhiba luchingba singna INC na political party tarana puthokliba mirep Bimol akoijam asi matik saba academic career leiba mioi amani mahakumna matik saba mioi atangbani maramsina mahapu parliament ta thaduna miyamgi kholau parliament ta yohansi haiba wafam phongdoknakhi mirep oiriba Bimol akoijamna phongdokhibada ima leibak nungsiba mioi singna mikhal asida tasengna miyamgi kholau lawgadaba mioi da sawatkadabani aduga mahakna amuktang MP oiragadi MP amana tauba ngamba sing uthoklamgani haiki लालिबा तांतरा मापन सिदा अकीबा तुदिंबा पोपिगनो नुपी लांदा लेकटपा की आर्थ खंबियो
खोंजोम नांदे कोई न लेकली बमारम करेगी नु खंडियो जुन नाइटे न कोई न करी दमत लेकली बनो दो थमोई से न कटपो ओइरबा तोक्सिन न बन तगदी हंद की मतांग से जो इमाई बेन अहल मन सिंह न बुट बुट के लेपग न शांति ओइन थाना अंगदबनी नोइन नोइन पामदो उदा बिमोल थादो हाइबदते नसा नसा न पाम थादो दुगा कातु करन तो गुनु सिदे लेपा की रुरब तंकनी हाइबसे हाइदगा कोई न लेपा मथौ ताई Union Home Minister Amit Shah na ngarang hapta kangjengda pangthokhiba miyam tinba thauramda phongdok namba wafam kayagi matangda Congress Party na yaningdaba utuna pakum pirakli ngasi BT Road ta leiba Congress Bhavan gi Rishang Kaising Hall da pangthokhiba paugi mifam amada MPCC gi Working President KS Ratan hai Amit Shah na ngasi lamdam asigi puwari gi laimai amuk hanna phakatuna lamdam asida thokhiba laibok thiba phuruk masel gi irang kaya miyam tinba mifamda puthokuna nainakhiba amadi Congress Party da mara thaijinaba honakhiba wafam kaya adu laibok thibani hai ki INC mirep angomsa bimol koijambu India gi apunba thugaibada yauba takare gang ni haina miyam da lana sandok libasi BJP gi lengak lol stingi amot pa thausil amadi asoi aran kaya miyam da sabak phaktok tuna khanghan ba ngambagira amadi BJP gi mapung oiba asoi ba sing puthok tuna ngang ba ngambagira hangki Congress na pali ngai matamda issue khudingmak ki waroi sin puraki adubu BJP lengak ki matamda di lengak adu kinthadri ba fawba issue adu aroi ba naide June 19 gi thongdokna kudamni haina su phongdokhi and what I die border fencing bongasi Amichana, Chiri Narendra Modi na Hoy leader Narendra Modi na Manipur gi Kaisi Sugumba Yanga Nordisk Damuta border fencing the way. Down the machine day from them. Well, we already need the senior journalist in Yaw with me. Border fencing thank the way Madam Day border fencing to the Manipur Lamanga, Barakil Lamanga have said. Maduki delegation all political party pressure Kanona Matamduki Chief Minister and Lucy Naga Aduda border fencing Lepane. Lepaga survey among Nona Taunava, even commission linga mayam contest of here whether Adunia Quinatam. Paugi mifamadu da saruk yakiwa former Minister Dr. KS Ratan Kumar Nahai BJP na hujik tawribasi masagi aranba masana yazatabagi mga kanbagi thawongni Mamang sahi irang asi haurakpada Union Home Minister Amit Shah masa laklam laga atenba matamgi manungda amuk lakani irang loisingani haina thajaba pirambani ngasi tha 18 phajilakle irang loidri kamnaba loidri haiki ngasi gi miyam tinba mifamda Amit Shah na athuba matamda irang loisinduna santi purakani haina miyam da thajaba piramlibadu tha 18 asida kari tauraga lei haina phongdokladuna matang asida kari hidden agenda leibage haibagi wafam adumak leire haina makhatana phongdokki Manipur Pradesh Congress Committee gi General Secretary oibata natana party asigi social media in charge su oiriba Saha Nawaz Khan Bharatiya Janata Party da ngasi nauna join tawrapada BJP party gi maikai harau tayambaga loinana taramna opagi thawram mani taipak su thekta leiba thambal sanglena pangthokkhre taramna opagi thawram aduga mari leinana BJP party da nauna changlakhraba Saha Nawaz Khan na phongdorakpada Sahi Kuntra hena Congress Party da thabak tawram laba aduga hojikna leingak asigi Youth Affairs and Sports Ministers oiriba Govindas Konthawjamgi makha da Congress Party gi thabak tawram kaya ama pangthoktuna lakhibani matam kuinadagi Congress Party da yawraklabasu karigumba thabak amatta ngasi fawba ningthina tawba ngamdana lakli matam sangna thabak tawraklaba miyoi singbu namthaduna thambagi satnabi Congress Party da toina thengnaki afaba thabak ama tauba ngamba haibasi party adu bulu chingliba miyoi adugi makha poli maram aduna laingak asibu luchingliba CM Birena paikhalakpa thabak khudingba pambadagi isagi BJP party asida yaujabani haina su phongdokki muziki aikoina as a maitai pangal amu oina ahabda prajamyan da sabo prasasa tiyamna dekhalamse Congress is the savior of the minority peoples in India or in Manipur. So I know I am Sango system something like that. Other system Salamadam nothing claim the latest. No way someone leadership in Mahapu. Upper leadership in Mataragati and could go in a Matam upper leadership in 18
17th Lok Sabha election asigi manungsana tha asigi tarapanda pangthokadoriba Outer Manipur Parliamentary Constituency gi Mikhal gi board khombagi matam loiramda yorakpadagi candidate sing mana ngamjabi mongda angamba thakta board khomnari masigi manungsana kaksing amadi Thobal district ta laiba Outer Manipur Parliamentary Constituency gi manungsanba mafam singda NDA gi common candidates oiriba NPF Mirep Kachui Timothy Jimingna koina chatuna voter singa unaduna board khom khrei Singtam Women Development Association gi President and Kunjeshori yauna chatkiba khongchat aduda Outer Manipur Parliamentary Constituency gi manung saliba Thawal amadi Kaksing gi Assembly Constituency tariat ki tongan ba mafamda chatuna Parliamentary Constituency asigi manungda leiba Maitei Pangal yauna Phuruk kaya gi miyang unaba aduda candidate Kachui Timothy Jimingna karigumba miyamna handaki election asida mahakpu mai pakhallabadi ngasi state asida thokliba tha taramathoi farabi irang asi athuba matamda waroisil purakna ba honagani loinana ngasi tampakta leiriba Outer Constituency gi manung saliba mafam singda election da mai pakhiba MP singna amata vote loiraga masak uba fangde haiduna ningamdaba ama leiriba asisu karigumba mahakna mai paklabadi ningamdaba asi loisingani maru aina tampaki area singda MP gi fund natraga atai project sing lauthaduna sakot thawrang gi thabak tawgani loinana delimitation lakpadasu tampaki Assembly Constituency tariat asibu Outer dagi lautholaga tongan Parliamentary Constituency ama semhanduna board lepagi khudong sab fanghangani haiki nakoina ebo nisigirega nakoina soidana ebo parliament thabiyo haibisi harapani nakoina engonda support kidroba nakoina vote kidrobadi ei kabasu yaroi adu ei kabam kadabasi nakoini kusal lei aduna nakoina engonda soidana engonda nakoini vote yam belo vote kidro wana haibani ngiside asi haraga losinrege Boxing Federation of India na Sports Authority of India ga puna kusamnana sinduna Haryana gi Rohtak ta leiba Sai National Boxing Academy da satharakpa Khelo India Rec Combined National Talent Hunt Youth Boys Boxing Championship 2024 da kg 63.5 to 67 gi weight category da Manipur gi mo chinduna saruk yariba boxer Mairangthem Kabiraj na Haryana gi Dhruv Prasad pu 0.50 da maithio piduna gold medal loba ngamkhibani Championship asi mamang tha March 30 dagi April 15 fawa tongan ba category da satharakpani panba yai Moirangthem Kabiraj Khangabok part 3 Makhali kai dagi Moirangthem Brojen amadi Moirangthem Ongbi Rasesori Devi gi machanupani Palliative Care Society Imphal PCSI gi tararak suba mapokumol gi thauram amang asi Palliative Care Society Imphal amadi Indian Medical Association IMA Manipur State Branch ka khusamnaduna lamphel pat leiba IMA House ta pangthokre thauram duga mari lainana Palliative Care Society Imphal PCSI gi Chairman Dr. N Subodhana phongdorakpada PCSI na paikhalliba asi maru oina layingbada Phabangam Loroida Laying Pathapti Sathaduna Kiar Lauduna Ladiba patients in Maruina cancer diabetes natraga stroke Tauduna Famung the Ladiba Miwakayagi Awaba Pothanduna Ngaihak Nungaina Bohonaba Matautai Kanwadagi Palliative Care gi Kongtang asi Lokat Plakpani Palliative Care Ladiba volunteers in na patients in the gi Laying Malodana Latli Matamgi Matung ina Asigum Batabak asi Paksana awareness kaya Pangthok Nabaki Dama Government gi Doctor Singh Health Care gi Mio Singhamadi Primary Health Care Center Sing Doctor Nursing Punna Training Tominaduna Amata Oina Taba Tominana Bagi Lokalak Pakongtang Amani Haiki Wigi symptomatic Hamzabna mapung na sum laina sin lakna bahana public na koina kana ba haiba gi kai su thoi do late prevention gi sigi sidi ana ba ni se cancer ai ji koina adu generally cancer na dana ba kot na bai ba du mayam am di lai re smoking to ba li sa ba thap da adi lifestyle sum ta wa adi stroke la kana bp la diabetes la kana ba adi infection to sum mayam am di lai re ko koina na han dira kanu sini koina hajari di nara ga dis mind tawi aroi ba stage la adu ga sumaina nagraga treatment tawi haba tawba nutragana particular disease lubagi Manipur da lengak pairiba BJP na miyangi phangpham thokpa chakthung sing phanghandana leire haina Sekmai Assembly Constituency gi hanagi MLA Ningthaujam Biren na phondokkhre
ngasi lamphel leiba ma ki quarter da pangthok ki paw gi mifam amada wafam asi phongdok laduna biren hai ngasi manipur da lengak pai ri ba BJP party asi oijabata thiba masagi khudong sabada yengduna leiba lengak ni center dagi manipur gi miyang gi pi tharak pa sakthung sing pithok tana ngasi fawat leiri loinana hoji hoji lengak asida PHED gi minister masu oiriba laisang them susindro gumba Lairik Mayek Sattaba Mioi Amana Lairik Lai Suning Tin Hairaba INC gi Mire Bimola Koizamda Hundun Ngang gi Mathau Tade BJP Lengak Muthatche Hairabadi Manipur da Leiriba Miyamna Congress da Bot Piduna Afava Lengak ama Sembada Mateng Pangbiu Haina Su Phongdokki Congress amadi atai nangna bul Maheswari gi party nasingba mayam se masikari gi damok tano Makoi tungsinaba moi vote ka ba pamgi damta laglibani vote ka ba pamba tarbadi sahi maningi ka gido atang ngakting tumina lebiwa kada thiba lakuni hayuda BJP na makoi gi vote ka nang damta campaign lakwa oina thobsidi masi agi mairi di kai kumjadi Home Minister moina Manipur gi Home Minister moina Bharat ki Griha Mantri moina Siyan Hisana ngam lagi ba pom sidi aina hajo harbi amango net pa samani Mapani Pau Pizari Srinagar da Cheliba Jalam Turel da hi laksin bagi thodokta angang mari yauna mioi taruk sire hi adu saba loidriba thong amagi makhong da thengjin badagi mathak makha onki hi adu da punba thauri adu Tatki nong kanna chubana maram oiraduna Jalam Turel ising chauribani hi aduda angang kun hena tonglakhi ayambana lairik tamliba angang singni school chatpada Turel adu lalaga chatpani hi lakpagi thodok aduda mioi taradi kanbangam hore tarana thiba khangri hairi thodok adugi matangda local gi mioi amana haikibada chahi tara faraklaba fawba thong adu kari gi saba loisin dabano khangde kari gumba thong adu saba loisin khiramba tarbadi ngasi gi thodok asi thoklam loi Turel adu lanthok lansin tawbada hi singna ayambada seasonabani state disaster relief force na thiba khangriba mioi sing thiba gi thabak kanna changshilli hairi nong kanna chubana maram oiduna landslide sing thokpadagi Jammu Srinagar National Highway NH44 chatpa yadaduna thingjin khre sathok chashin tawdanaba Jammu and Kashmir Traffic Police na miyam da pautak pi khre hairi All Manipur Football Association Amfan Sinduna Sathariba 16 Manipur State League 2023-24 gi ngasi District Sports Association Kaksing gi ground da sanakiba match ani gi ahanba ground da Sangai Football School na USA bu panjal ama soino da thoikre Sangai Football School bu mai pakhan ki ba mata ngai raba panjal du jersey number 52 tensubam Bruce Lee maitaina match ki minute yangkhaini thoi chatpada chanki ngasi sanakiba ani suba ground gi match tana Manipur Police Sports Club men na Neroka FC bu panjal ani soinoda maithi go pi ki Manipur Police Sports Club ki panjal singdu jersey number 7 thongam singthang khom bana match ki minute nifunipan amadi jersey number 19 songrakpam dharma joina minute moruba maudra chatpada chankhibani Sigi Tarani Thoidagi Hauna All Jiribam Sports Association Asana Sinduna Jiribam Higher Secondary School gi Sanabungda Tim Tarama Thoina Saru Yaduna Sathariba First KS Arabjan Begum Memorial District Level 5A Side Sub Junior Boys Under 15 Football Tournament 2023-24 gi ngasi sanakiba ahanba match ta KMYC amadi CKCB goal ani chanaduna draw oiki Ani suba match na Sunrise Club na ECL Club pu yamna line goal mapan amada maithiba piki hayengi ahanba match nungthil pung ani minute nifu da Laisem Club A ka Oriental Club ka sanagani aduga ani suba match na nungthil pung 3 minute nifu manga tawa matamda CKCB amadi Sonapur Jipsaga sanagani ngasi gi match sing asi Ajis Haider Glory amadi Atom Iboton Singh na conduct tawki Aroibada Maroiba Pau Amukhanna Pizari
Kuki khulai paibasingna nongmai kapsilambadagi oil tanker LPG gas bullet tanker amadi potchai puba gari sing amangata thokre. World Red Cross Day 2024 ga mari lainana recitation amadi quiz competition pangthokre. Palliative Care Society Imphal ga taraksu ba mapokumon thauram pangthokre. Loinana Srinagar gi Zelam Turel da hi laksin bagi thaudok ta miyoi ahum sire. Matang sida ngasi gidi mes paudam loishin jare mideng tabi basing bu amukana kurum jare.